Akismani Imphal, Nolini Devi na Paupajari, Ahanbada, Maruiba Pau. Mukhimantri Nongthombam Biren Haidi, Raja Sarkana Manipurgi Umangilam Ngak Senduna Tamnaba Akan Batabak Lokali. Manipuri Kunaibu Kalhonaba Changchiliba War on Drugs ki Kongjang Miam ki Iho Ohelasi Haina, Social Welfare Vibhaki Director NG Utamna Apil Tori. Amishung, Turkey amasung Syria da Hakiba Akan Bayuhar Atuda, Sikiba Miki Masing Lising Taret Drama Yokre. Mukhimantri Nongthombam Biren Haidi, Raja Sarkana Manipurgi Umangilang Ngak Sinduna Tamnaba Akan Batabak Lokali. Social media da Thagatpa Warul Amada Mukhimantri Nahai, Aina Yadaba Mawungda Popi Pambi Sing Thaba Amadi, Maram Kayatagi Umang Koktorak Bagitong Sing Tingbagalunana, Umangilam Ngak Sinduna Tamnaba, Akanaba Taurang Kaya Paikale. Principal Chief Conservator of Forest na Luchingba Department asiki mihut kangbu amanangarang Imphal da leba Mukhimantri gi Secretariat da Manipur gi Umangi lamgi Joint Survey gi matangda Mukhimantri da paudamki. Manipuri Khulaibu kalhona ba changchiliba War on Drugs ki khongjang miyam gi iho ohenna ba hotnamina si haina Social Welfare Vibhag ki Director NG Uttamna appeal tawri. Imphal gi Manipur Press Club da ngarang pangthokhiba Kanglei Peoples Against Narcotic and Psychotropic Substances ki Foundation Day gi thauramda athoiba mithung oina saruk yaraduna Sri Uttamna hai iho asida miyam hutna saruk yabana khongjang asi thuna mai pakhan bangamgani mahangna hai Social Welfare Department asu nisa leitaba lamdam ama semna si haiba scheme ama hodokduna mayai kaba drug ki mayokta leptana sangchili. Mukhimantri Nongthombam Biren gi War on Drugs amasung Kendra Sarkar ki Nasa Mukta Bharat Abhiyan gi khongjang sing mai pakhanaba miyam punna saruk yaminaba tangai fade. Mahangna hai drug addiction haibasi laina makhal amani madamaduna drug addict oiraba miyoi singbu ningthina layeng bigadabani. Drug addict singbu tati tawina tawbagi thawung sing toktuna makhoibu achumba maikaida puraknaba honabagi tangai fadaba lei hainasu Sri Uttamna makatana phongdoki. Mukhimantri Nongthombam Biren ga NCC North East ki anoba ADG Major General Gagan Dipakka Imphal da leba Mukhimantri gi Secretariat ta unaduna wari sanakre. Unaba aduda Raja sida NCC gi activity hengat hanabagi matangda khananai nakhi. Haurakliba naharul singbu NCC da yahunduna marepak maramdambo nungsibagi wakalon hengat hanaba amasung taksi khasi laiba jati gi yumbirel amamam ohenaba sengwatpagi matangdasu wari sanakhi. Tabiriba Pawasi, Akismani, Imphal Dakini. Turkey amasung Syria da Richter scale da 3.9 yauna hakiba yuhara tuda sikiba migi masing lising 8 chama yokre. Mi kanba amasung tengbang piba kangbuna atika kai marakta nansinduna leiriba haksang sing thiba ki thabak makha sathari. Turkey ki Rashtrapati Recep Tayyip Erdogan yuar habana sokhalaba province tarada tha ahum chupna emergency lauthokre. Yuar habatuda amangata thokpadagi leifam leitraba miyosingki matam kharagi oina yum saragani hainasu Rashtrapatina lauthokre. Mi kanba amasung tengbang pibagi thabakta malemgi lepak humputara na saruk yari. Haujik phawbada Bharat na mi kanba amasung tengbang pibagi thabakta saruk yagataba personnel sing equipment sing amadi hidak langtak yauna atai polam sing puba C-17 plane mari thakre. Tripura da botha da bagi matam naksilakpaga luinana tongan-tongan pa rajniti dol singi makok thongba luchingba kayana voter singi pungning singsina ba vote khombagi thabak kana sathari. Ngaksil Mantri Rajnath Singh ngarang Raja dugi mafam ani da pangthokpa Mikhal gi rally sing da wangangki. Unakoti da pangthokpa Mikhal gi rally amada wangangbada Sri Rajnath Singh na hai awang nupuk lamdam gi Raja Singh mapung phana chakhwatan ba haibasi Pradhan Mantri Narendra Modi gi manglani. Mahangna hai matam amada Tripura da infrastructure gi khudong saba aduki matik watlami adubo Pradhan Mantri Narendra Modi gi luching makhada singtha ningai oina chakhwatpa uba phangle. Mahangna hai Swachh Bharat Mission gi makhada lebak sinba thungbada toilet ningthina sare. Sri Rajnath na hai haukiba chahi manga asida Tripura da lam khudimakta chakhwatpa uba phangle. Mahangna hai awang nupuk lamdamda terrorism amasung lalobagi samasya loisilakle. Uttar Pradesh ki Mukhimantri Yogi Adityanath amasung Assam ki Mukhimantri Himanta Biswa Sarma chu Mikhal gi rally singda wangangki. Ngasi pongpa pause singi maru ipa pausingi damak haujek Ngangom Kiran leire. Kiran. Thagachari Nolini. Ngasi pongpa pause singi headline singa siyama gamaga iman manadre. Adu moinamak
oral hygiene gi matang da health minister Dr. Sapam Ranjan phongdok ki wapam sing makhatana popi anthat pagi paw amasung social welfare minister Ais Dingona war against drug ki matang da phongdok ki wapam sing di pawsi ayam bagi ahan balamai da tongan mong da headline tawduna phongna ba ure sana lebakta chapona mawi khunja sing haukiba November 15 dagi Nagaland da changba thinglakli Manipur Nagaland ngamkhai gi che nabada agenda widuna mikhal thengnagadori haba pawna han headline tori forest area kharigi joint survey lotion kre makha chathakhigadori umangi lamang silak pathingna ba mityang thamni haiba chief minister gi wafamna pauchi asigi ani shuba headline tori Isel Express ta koirengai shakmai shangakpum ahlup lambi pakthoknaba poram yatpa hokre haba pawna ahan headline tori Kamjong district ki lam ekar sani yankhai mari da tharamba poppy pambi sing yata tuna mangan kre poppy thawd chenaba village chief bel piki de haba pawna pauchi asigi ani shuba headline tori Narol gi thaudang da hospital gi equipment yaraktaba posting of the laitaba doctor sing action lobu yanaba software install torgani haiba health minister gi wafam na han headline tori war against drug mai pak bahore Manipur sports ki industry oire haiba minister Ais Dingo gi wafam na pausi asigi ahan balamai de phongli Shanghai Express Manipuri da pak sana poppy pambi sing mang tahan kre haiba pauna ahan headline tori February 15 dagi mitei mayekta pausi singi saruk mari thokpagi ama ohinbagi warip lawkre haba pauna pauchi asigi ahan balamai de phongli pona phamda government sangsilakliba war on drugs miyamgi iho ohense haiba social welfare director Ngangom utang yophamna han headline tori village sip yawna popi thabad chenaba mi taramari khul thadoklaga chen kreba pauna pauchi asiga ni shuba headline tori Huyalan Pauda, Manipur Civil Services Combined Competitive Man Exam listing ni tara taruk kakathlubadagi nauna khalaba singda hana puramba thabak singi continuity pirabasu promotion di taraiba oiroidori haiba pauna headline tori Tenokpal Kamjong amasung mapithel da popi pambi sing yantat kre popi gi loksang mai thadok haiba pauna pausi asigi ahan balamai de phongli Irai bakta posting mafam da laitaba Dr. Action Lorgani Khojukulai sing isagini khanna Sizinabi haiba minister Sapam Ranjan gi wafamna ahan headline tori People's Chronicle da popi pambi thabad channel mi taramari amasung khulgi chip nanthok tuna chen khaiba pauna ahan headline tori Shanghai Express English da lam ekar sam hemada tharma popi sing yantha tuna mangan khaiba pauna ahan headline tori Imphal Free Press da Mathau ningthina tawdaba Dr. Singda Health Minister na section wa phongdokre haba pauna ahan headline tori Morning Bell da Dr. Ranjan na oral hygiene gi maru oiba sing phongdokre haba pauna ahan headline oiri Tamilong Times ta ILP gi permit pai de truck manung de lotuna leramba mioi kunmanga Manipur police na phagat pa ngamkre haba pauna headline tori Kamjong jila gi mafam kya da tharama popi sing yanta tuna mangan khibagi pauchu pauchi asigi ahan balamai de phongli Masauna Tharda Health Minister Dr. Sapam Ranjan Saruk Yaduna MSS Dental Surgeon Refresher Training Pangtokibagi Pauna headline tori Manipur Express ta Turkey amasung Syria da Yuar Habar Sikiba migi masing lisimanga chamanipumunga hen kreba pauna headline tori Nolini Thagatsari Kiran Arubeda Maruiba Pau Amukhada Mukhyamantri Nongthombam Biren Haide Rajya Sarkar na Manipur gi umangi lang ngak chinduna thamnaba akanba thabak lokhatli Manipuri khunai bu kalhawnaba changchiliba war on drugs ki khongjang miyam ki ohelesi haina social welfare vibhag ki director NJ Uttamna appeal tori amishung Turkey amasung Syria da hakiba akanba yuar aduda sikiba migi masing 8,800 yokre Paulo Jare